punsisina khalong sewari adubu piragtana jothale thamo adubu piragtana jothale thamo khamba ngamrama aingon kauragi khankraba aigi punsida ningsinglaroi khankraba nangi wari aigi mathangi saisi aibung asigi saigi saifam sida su sponsor tawbiriba wanglen haibni ko wanglen da aigi makai dagi dedicate tawjeri mana khanbi besini Huziki kauragi ki saidu sahan bibagi damukta thank you aduga Paari band gi musician mayam su aigi maikai dagi thakat jari group jari aigi mathangi sai pahan jari wanglen Meitei na khan bai sai anobu sai ju lak toro na ari bai sai ngak saksiragi
leiramne aisu matam amada thawai nagisu helave Aigi makidagi same danga sakseram ge. Yeah. Sisa. Aigi matangi sai sida mateng pangbinaba host obiriba khagi now Govindas pusu aina permission luxury aduga aigi student aigi chanupa Bikrambu aina iste samtang kusanjari aduga Bikram ibani same tang saksagi.
Dum
Come on, again. Luna, Luna, Luna. Thank you, my son. From Utakasari, Matangi. Thank you, thank you. Tachari. Sige nungareba. Tawjari bisin mai trom sige wena. Barak thatna. Sak tak na bitan jadu luzu kya bitare. Kasi tawjari bisin mai trom si Epan Thaba. Sige mari nina. Tawjari bisin mai trom ni. Kasi tawjari bisin mai trom sige wena. Kasi di. Ay pulawan na kokaning bani adu Epan Thaba wenina. Pulawan na kokalaroge. Pulawan na mau chinduna. Kasi tawjari ba isin mai trom sige. Ibu host oibiri ba. Ayamba. Nameirakpam Herojit Meitei. Stage tak tahu ini kau kecak ma'am. Oh, kau aku terhau terma begini ma'am please. Habis anganga mama ke di thok payaro ngasi kau nanti. Aduh na, iam tu ina kau kecak ya itu. Aduh na, iam mana perlu na mau cinta ngasi tahu jadi bisa mai term ni baru na. Kesu kian ta driba pigliba angang sigi damak sisu. Mayamna yapamo pibira mo mayam aho kwa ko tun hawtan ma pigini yamada wahi amadi dang hain an bagi tan jato pije ge tare yamada khushi nazari. Hello. Ngasi aigi ichagi damakta pangthok chaba isai namagi thoramasibu miyeng taba lapiriba aigi marup mapang amadi ramdam iregi nuksiraba Alaman, Lagro, Mam Kibikoina, Amot Ikono, no Kuremzeri. I think I should walk out to Hajate. Although Nasigi say Namagi Toramasibu, how would I low of Howatan, Mayamna, Mapung Pana, Yang Taminas Yaduna, Igi, Makata getting Sinjari, Amadi Nasigi, Sigumba, say Namagi Toramasida, Koigi Kanasa, Nabayaldana. Yamna jing lemna tharomasibu losimada mayamna mateng pangbiyu amadi agi icha gi damakta mayam dagi yaifamangon nijari Ni mayam aho kwa ko tan hau tan ma pigini. Okay. Ayam masuk pam kirpa lamdam sing nusirabam is live singa. Sige tamak siyo mayam aho kwa ko tan hau tan ma pigini ayam bu stage tak tak ko chari. Kasi Epan Thaba sige mari ne tawjari besin mai trom asigi ayam Mr. Suryan Jumna. Mathamoy masu manglal sidasu nagaviri Muktadi sembiu nungsigi labidu Tunang kamladara Tupunang sumlayradara Tamoy da parli manung siva Kalubada chamamne Ukri chama pajabi Pauri nangum nung siva Angang pani Nung sira nang gunung si Nung sira nang gunung si Nung sira nang gunung si Thank you, thank you, thank you, thank you, thank you. Tawjari. Thank you very much. Thank you.
Karigina aina nangbu nungsiriba karigina aina nangbu nungsiriba nungsiba haidraba thamoisina karamna phaurakliba nangi wakhal hamba yadana fataba ngamdana hamba yadana fataba ngamdana karigina aina nangbu nungsiriba karigina aina nangbu nungsiriba Leingki ithanata namburuba mitkuptagi Leingki ithanata namburuba mitkuptagi Kina tamoy sida nahag busina nung siba Karigina aina nang bunong siriba Karigina aina nang bunong siriba Su ubangamdaba aina lamba fangdaba naglaba su ubangamdaba nangi saklon kayana ay buhay na lang tagnahali nangi saklon kayana ay buhay na lang tagnahali karigina aina nang bunong siriwa karigina aina Siva haidraba thamoisina karamna phaurakliba nangi wakhal hamba yadana fataba ngamdana hamba yadana fataba ngamdana karigina aina nangbu nungsiriwa karigina aina Siriwa, nangbunong siriwa, nangbunong siriwa, nangbunong siriwa. Thank you.
Convertไปใช่ตัวตนเลยใช่ question sangitan na iba film di office makni to tum jari Hong lung chi ba tak chi shaw la dok jau lung chi khong gul li ru nu areng put the jeni Niki oi kro sak kam di thamoi de la tam tham le nu mang an mong mon nok la ga dai bang de di thamoi kai ban ni mong dol hai rol ka phoi hai rol ki hom hai rol jam ra bu how we want it Paari nung si hay rong kay kalulu imong kay jeni matasya ni nung si hay rong kay kalulu imong kay jeni matasya ni Tân the cha da men lay lam ni shong kon mang da bun jo mu bi ta jeni Mom mu pan ba lay kol da din la men mu mu sa je ru nu sagal te ku na tok jeni Tân the cha da men lay lam ni shong kon mang da bun jo mu bi ta jeni Mom mu pan ba lay kol da din la men mu mu sa je ru nu sagal te ku na tok jeni Mundo hay roll, kapoy hay roll, kihom hay roll, siyempre po how we want it. Nung si hay roll, kay kalulu, imong kay dili matasya gani, Nung si hay roll, kay kalulu, imong kay dili matasya gani.